Manipur HOUJIK Thokliba Irang Asigi korisu MEEYAM Punna Wakhal Taminnaba Matamda EIKHOI MASHEL gi MARAKTA LINGJEL MANABA AMASUNG Amatta Oibagi Wakhallon Leirakkani HAINA Chief Minister NONGTHOMBAM BIREN PHONGDOKKHRE Wafam asi kunmathoi suba sumang lila ningtham kumhai lisingani kunmari lisingani kunmanga gi mana langthokpa amasung 3rd May haina mingthonba sumang lila ama miyam da kudo tambaga mari leinana pangtokpa thoramda mangna phongdokkibani Manipur State Sumang Lila Council na silaga ibo yaima Sumang Lila Sanglen da pangtokpa thoramatuda Chief Minister NONGTHOMBAM BIREN hai COVID-19 laichatagi miyam gi mamal yamlaba punse kannaba vaccine kapagi achauba drive ama chataki adubo haidiba vaccine adu kapnabagidama miyam mapung phana thokna rakhidaba maramna awaba ama oikidaba nate phibam asidagi miyam gi punsi matau karamna kangadagi haina thirakpada aikhoi gi sumang lilada mayonsinki maramdi sumang lila haibase lamdam asigi ahal angang khaktana pamnaba art form ama oibagi mathakta miyam da wakhal lawsing piba ngamba medium ama su oiribani Matamaduda COVID-19 gi vaccine kapnaba sumang lila se street play oina sanahanduna miyam da achoba safu ma piba ngamki sumang lila na aikhoi gi kunai asida matam gi oiba thokpa Thaudo wathok kayada miyam wakhal tahanbagi achoba thodang ama lauraga lakli Manipur da Thokliba Irang Asigi korisu mipum khudingmangna khangminnarabadi aikhoi masel lingjel manaba ngamgani haibagi wakhallonda 3rd May haina mingthonba sumang lila asi sanabani HOUJIK tangdu leitadana leiringai matam asida sumang lila yengba lakpa haibasi mahak su nungaitaba fawi adumakpo HOUJIK Thokliba Irang Asigi korisu khangdaba kaya leiri loinana aikhoi emotion da su adumak chataba nate phibam asida ngasi sanariba sumang lila asina miyam wakhal tahanbagi achoba awareness ama piba ngamgani haibasi mahaki thajabani lila asima maipa question haina magna makha tana phongdokhi Manipur ki HOUJIK thoklaiba issue se karino haibase Taminnaba matamda unity lakkani united we stand si lengthlagadi yarone khangadi kulakani khangdadi yarone kamai tawsige haina koi tawkanda sum lila ama sanaba thadara haina khanagi ne ngasiya mai lila ama phana namba sanaba preparation loire ngasi malung ke knowledge of see have duga ain hai jiki irang marsida ai lila gi kari gi lagu se yaw bese ai ke ngai ti alugo laibak ni no bigger than me and bigger than education awareness ai khamni te loga sang medina musi pau ko ta koi irang se ki core issue se kari no se khang de machine ya emotional sani Actually, I am like citizen layer community state no one. I don't know madam I am my Sumanila, Kango Nasishuma, the Lama, Sanabina, education, PPW, awareness, PPW, Mangulagio, my Papio. Thoramaduga Mari Lainana, Sangaraba Theatre Director Dr. Ratan Tiamda. Chief Minister NONGTHOMBAM BIREN Bidonu Award Lantoktuna Ikaikum Nabotke, Loinana Sumang Lilagi Senior Actor Ina Kunbada, Santi Award, Hanagi Manipur State Sumang Lila Council gi President Punimasi Leimada, Moirang Ningtau Award Amade, Sumang Lilada, Nupiki Konjal Ihan Hana Lantokiba, Ke Tombada, Gozen Award Nachingba, Tongan Bamui Taramatoida, Award Lantoktuna Ikaikum Nabotke. Thoramaduda Manipur Lengaki Water Resource Minister Awangbu Niumai, CAFNPD Minister L. Susindro, Transport Minister Kasim Bashumamade, Rajya Sabha Member Ningthau Sana Jobale Sembasu Suryaki.